Nupi, ta to mana nungsividuna aigi singjangdubudi talani makuttagi lauthokpire. Hojik ta to magi selsimu tapi tawduna loina singdokpa ngamnaba honasiko. Tamo, aina sum khalambadi tamona sumna wana pukchak tanjaba sida amuk migi maral singba mu kyam wana thokani. Aisu aigi angamba kaigumma ma tawduna tamogi mateng pangsaba ngamlabadi. Kaino aisu? Nangdi kai tawge haiba? Nate nangsu aigi itungina singjanba chatge haibro? Ai khangde tamo. Aidi tamogi mateng pangningi. Tamona kai tawraga phani haibadu khanbiyu. Ranupi, ai lelena nangna karigi sindal lambida kumgadawano. Aina wana halakpada nangna nungsi maithonga loinana nokphet katawna langsilakpa matengna aigi numit ki awaba puma kokhalli asina aigi de apiangani. Tamo, aidi tamo si yam romantic oirami khangdena. Romantic. Nupi, punchise kaya su langjaba misak amoy jarabasu thamoi chawba misak poirabasu awaba khubamda tabadadi misakki asengba sakhamdu masak mayak hek chammani. Chummi tamo, nongmati tamogi harauba nungsiba asengba sakhamdo uba phangani haibagi asada hinjaribani. Pharese nupi, aisu amuk singjanba thoknaba tawrage. Nongmagi tala chajaba aikugi punchidadi hakjang phana leibana lani aduna matam pumbada chaba thakpa suba nombada gyan taana munna khallaga tawgadabani. Pharese nangsu nangina thawdo tawjaruro aisu thoknaba tawrage. Hariyo. Sadhusina kadumdagino. Aina nungtigi chitpa lambini nongmatasu ukhirina sidi. Wahang khara hangmuge sadhusina chitkidringida. Baba, sadhu baba, wahang amatang hangjage yagadro baba. Hariyo. Hayo macha. Nangna apamba aningbado karino. Nangna ingondagi khanginglibasi karino. Baba, aina babagi mafamda hanginglibasi yamna luba wafamni. Aigi punsida hujik-hujikmak yamna lungna chatlib phibam amagi wafamni baba. Macha, nangdise financial condition ni matangda hangadaba mali. Hoi, mani baba. Baba di karamna khanglibna baba. Aina hanginglibasi adumakni baba. Hojekte matamda punsigi luba phibamni hairadi sel laiti haibani haibase khangdaba kanaw leirige. Pharese nangna hangingliba wafamdu karino. Nangna ingondagi pamlebase karino. Hariyo. Baba na hojikta haibiriba adumakne ina khanginglibase aigi punsise selgi awabase kayam kuina leikhini aibu asumna sum punsise wana lendoraba. Macha, nange punsida selgi awabasi yamna kuina leite. Aina uribasi nange awabasi sutna nasagi sahini phu phawbatani. Haina nangsu sahini phudi suge toramani. Hoi baba, chummi baba. Ai chahise ni phu sugadaba kuidre. To baba, ni phugi matungna kari nungaiba horaktro baba. Nate macha, nangna khanbada lale. Aina haibadi nange awabasi sutna sahini phu phawbatani aduga makhadi adum hainarani haibani. Kaino aisi baba. Aisi punsisbu wana lilni asimakni baba na haibirise. Karisu khanjaramdaba punsise baba sima phangnasanna mathase yam sareda. Karisu wagano nange awaba koknabagitama aise ngasi suwana nanga thenghanwane. Nange awaba ngasidagi loina koksaba oiro. Se sanama yamse pukro asena nange punsi nungaina hingmada mateng oigani.
ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤꯔꯣ ꯕꯕꯥ? ꯕꯕꯥ ꯅꯆꯥꯅ ꯊꯥꯒꯠꯆꯔꯤ ꯕꯕꯥ, ꯊꯥꯒꯠꯆꯔꯤ. ꯑꯩ ꯃꯌꯥꯝꯁꯦ ꯆꯠꯂꯒ ꯑꯩ ꯅꯨꯄꯤꯗ ꯌꯦꯡꯍꯜꯂꯨꯗꯕ ꯌꯥꯗꯦ ꯁꯤꯗꯤ. 누피 따로 누피 낭부 더글롱니 양나 마시디 와클세 강릉 농아이다 로이레 ngasi 와바 로이레 싱전바 ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯝꯅ ꯆꯥꯔꯁꯨ ꯂꯣꯏꯔꯔꯣꯏ 하하 ꯄꯦꯜꯂꯦꯗ ꯊꯃꯣꯏꯁꯦ ꯀꯩ ꯇꯧꯕꯤꯕ ꯌꯥꯎꯔꯒꯦ ꯇꯥꯃꯣ ꯌꯥꯝ ꯍꯔꯥꯎꯅ ꯎꯏ ꯇꯥꯃꯣꯁꯦ ꯍꯦ ꯅꯨꯄꯤ ꯑꯄꯪꯕꯤ ꯅꯪ ꯑꯩꯅ ꯁꯨꯛ ꯀꯨꯏꯅ ꯀꯧꯔꯤꯁꯤ ꯇꯥꯗꯗꯅ ꯀꯗꯥꯏꯗ ꯂꯩꯔꯨꯏꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯎꯕꯗꯒꯤ ꯁꯦ ꯁꯅꯥ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯏꯅꯤ ꯑꯩꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯗꯅ ꯁꯦ ꯌꯦꯡꯉꯨꯁꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯃꯣ ꯏꯁꯣꯔ ꯃꯁꯥꯅ ꯂꯥꯛꯑꯒ ꯁꯤꯟꯅꯕꯤꯔꯝꯃꯤꯔꯣ ꯇꯥꯃꯣꯗ ꯅꯠꯇ꯭ꯔꯒ ꯀꯥꯏꯗꯒꯤ ꯑꯇꯥꯕ ꯈꯨꯠꯂꯩꯔꯕ ꯇꯥꯃꯣ ꯃꯤꯅ ꯇꯧꯁꯤꯟꯕꯒ ꯑꯣꯏꯔꯝꯗꯅ ꯑꯩꯗꯤ ꯌꯥꯝ ꯀꯤꯀꯣ ꯇꯥꯃꯣ ꯍꯩ ꯅꯪꯁꯦ ꯑꯩꯅ ꯄꯪꯉꯤ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯗꯣꯔꯤ ꯁꯅꯥꯕꯨ ꯀꯔꯝꯕ ꯑꯄꯪꯕ ꯃꯤꯅ ꯇꯧꯁꯤꯜꯂꯒ ꯊꯥꯗꯗꯣꯔꯤꯒꯦ ꯑꯁꯨꯛ ꯇꯥꯡꯈ꯭ꯔꯕ ꯄꯣꯠꯁꯤꯕꯨ ꯃꯁꯤꯒꯤ ꯑꯄꯪꯕꯁꯤꯃ ꯍꯥꯏꯌꯦ ꯁꯦ ꯃꯤꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯁꯦ ꯄꯨꯁꯜꯂꯨ ꯀꯅꯥ ꯑꯃ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯅꯥꯎꯁꯣꯟ ꯈꯖꯤꯛ ꯐꯪꯈꯤꯕꯗ ꯁꯦꯜ ꯄꯨꯒꯦꯒ ꯆꯔꯥ ꯍꯦꯜꯂꯦꯒ ꯁꯤꯅ ꯋꯥꯏ ꯆꯥꯏꯗꯧꯕꯅꯤ ꯁꯦ ꯄꯨꯁꯜꯂꯨ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯄꯨꯁꯟꯖꯈ꯭ꯔꯒꯦ 마이무부 레이트로 마이무 어이기 시낭 암다 방나게 라프니 따드로 마이무 낭무 레이트로 좀 지가